다만이 이와부 생독나부 호나게 낭나 따비 기발 라이테 호이 낭가 코이부수 와라랑가네 아두부 아이나 생독자게나 기아라 간자게 아이나 다만이부 빨락부 구딩기 낭나 사오기바도 마두기 마이네 ngasi기 덕독세 nung gai taki sapo kala iche Kurumzari ISTV기 makok thongbusingi wari meng tabiribsingbu ahan makda taram okshari ngasi ekhone unajagdoriba si aiba international renowned oiraba maibam mani mitaini mahang iriba novel asina ngasi prithvi mafam kyada achauba ithilama pidana hairiba novel asi asuki matik chawna yoliba novel amani mangna matau karam tawdana novel asi irakhiba magi punsigi wakhal loloduga mari lena praibudu myamda pagdom jage manigi pabongsu ibeyamna pamjaba misakni tajai aduga manisu ipagi khudung ilaga ibeyamna pamjaba misakni tajai manigi adumaya yamna internationally renowned oiraba animals are human haiba lairesi inabu honabada manigi punsi mahin siga yamna achaubai thilma pi khibra sai matang da khitang thambiu nungai ai phaba ina kaira khunba wata pada bai munga mada poklam boiragadi hairiba novel asi ai iramda basu ekhoigi khunai asida aibo santhi sengmani sajik phanbani amotpani lairabani haidana hanthana yengbiba misu leitaba nati masigi thilche pisak piklingai matamdagi aiga adumak loinaduna sagonaduna lakpa miyoiba khunaidagi hanthaba khunaini haidana hainariba aigi angangsing haisi manidi yumpan bidri angangsing haisi kana aina isa sakna yoksaba aigi angangsing sajik chaba sansingdubuni animals are human haiba international renowned oiraba like esigi credit si kana de bibiningi khunai asida lairaba mi oiba ngamdaba honarubada mai paklaktaba punsi ma oiraklaba kanda aigi marup thanilnadi matam chuppada aigi damakta lepike aduna novel asigi credit chu aigi marup thanilda pijari Manipur ki suda la kanda koi sagol kangjai polo si Manipur dagi hore haiger su koi poni sagol si koi lambi sorokta si dana dagi kaina thingai dana mayam lebe thingnei twice the age writer moina du age author moina kari habining miyoiba koina khwaidagi chawkhatpa khwaidagi singba khwaidagi thak wangba thawai panbani haidana hainari sagolgi community da makhoigi oiba world am leije makhoigi oiba lon makhoigi oiba chinja makhoigi oiba culture leijariba makhoigi khunai da su miyoiba koini kai khunabam thoktabra haiba wangsini khangeba yam ngai je ngasi mani ga khangeba ai khangeba sida su ton ma pa swai tor ka ne ai khangeba du society sigi afaba kya tabak kya tor madi hazabli sei ai khoi tangaba mani ne ꯑꯗꯣ ꯁꯔ ꯑꯩꯈꯣꯏ ꯁꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥ ꯑꯃꯨꯛ ꯂꯧꯖꯒꯦ ꯍꯣꯏ ꯑꯗꯣ ꯁꯔ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ tema taso breakfast agraba chadradi ngarang aina lerpa supplement do pijagadamni kauni ko khangé kaudi saradabane mi mathang mathang lakpaduda noi ta sogi breakfast se ngasi ni thengdokre pijarage yanida mi live singdigi hana honagadawni mi mabuna na halan gibi ade ko fare itema mi khara lalningai jida pungji araktre ai angang jingi sajeng da phalugi bungo nang sajik phamru chalrun he mi laga nang jungai lebdu ngai tin he Misha, aku sibu angam chamaga sajiktu phalan mana pharoidro. khangdrene itema ai adum tawgeda kaisu wa manate ai adum ngamna wonagi sajik phan mai dong da mi ne thamma hongna de da sidi sai thongni gaino
헤이. ꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯇꯣꯅꯤꯁꯦ ꯏꯅꯦ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ ꯀꯗꯥꯏ ꯏꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯄꯤꯔꯛꯎꯁꯦ ꯃꯁꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦꯍꯦ ꯍꯥꯏ ꯕꯦꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯄꯥꯟꯗ ꯗꯥꯛꯇꯔ ꯇꯝꯃꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯤ ꯏꯅꯝꯃ ꯃꯄꯥꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯅꯦ ꯍꯥꯎꯁ ꯄꯨꯔꯤꯕꯅꯤ ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯏꯅꯝꯃ ꯃꯣꯏ ꯏꯃꯨꯡꯗꯣ ꯂꯩꯕꯥꯛ ꯃꯆꯥ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯍꯥꯏ ꯅꯅꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯩꯅꯤꯅꯦ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯁꯤꯗꯤ ꯃꯅꯦ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯑꯐꯕ ꯏꯃꯨꯡꯒ ꯁꯪꯒ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ 이마 마땀 그러다 가이키시다 구닥다 핵 랩신 바이버시수 봤대 파래 아도 이모 낭 못나디 칼로고 이마세 할로 이살라아바니네 ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯅꯝꯃ ꯊꯦꯡꯉꯅꯤ ꯑꯗꯣ ꯑꯔꯦꯞꯄ ꯑꯃꯗꯤ ꯈꯪꯗꯣꯛꯅꯕ ꯐꯩꯀꯣ ꯑꯩ ꯆꯠꯂꯒꯦ ꯍꯣꯏꯅꯦ ꯃꯅꯤꯌꯥ ꯁꯦ ꯁꯤꯌꯨꯡꯇ ꯌꯦꯡꯁꯦ ꯁꯦ ꯂꯧꯁꯦ ꯁꯦ ꯁꯤꯌꯨꯡꯇ ꯌꯦꯡꯉꯣ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕꯒ ꯁꯥꯔꯒ ꯑꯩꯕꯨ ꯈꯣꯡꯒꯩꯅꯔꯗꯅ ꯅꯪꯗꯤ ꯃꯤꯡꯅꯠꯇꯤ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥꯅꯤ ꯀꯩꯗꯧꯕꯩ ꯄꯥꯔꯨꯏꯅꯣ ꯃꯤꯅꯝ ꯆꯥꯕ ꯃꯆꯤꯟ ꯊꯤꯕ ꯁꯟꯊꯤ ꯁꯦꯡꯕ ꯁꯪꯒꯣꯝ ꯌꯣꯟꯕ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄ ꯃꯤꯗꯨꯅ ꯏꯕꯕꯨ ꯄꯥꯔꯨꯅꯨ ꯑꯔꯥꯟꯕ ꯑꯃ ꯌꯥꯎꯈꯤꯕꯩꯗꯃꯛ ꯑꯗꯨꯛ ꯋꯥꯔꯧꯅ ꯂꯩꯕ ꯉꯝꯕ ꯉꯥꯛꯄꯤꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗꯤ ꯉꯥꯛꯄꯤꯕ ꯍꯩꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯥꯅꯦ ꯑꯩꯗꯤ ꯃꯤꯕꯨ ꯑꯣꯠꯄ ꯉꯝꯕꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ ꯅꯨꯡꯁꯤꯖꯕ ꯑꯃꯕꯨ ꯑꯩꯒꯤ ꯏꯈꯨꯠꯃꯛꯁꯤꯅ ꯊꯥꯕ ꯉꯝꯕ ꯊꯝꯃꯣꯏꯅꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯋꯥꯔꯧꯖꯔꯕꯁꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯃꯥꯕꯨ ꯃꯅꯤ ꯑꯃꯒꯨꯝꯅ ꯂꯥꯠꯆꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯅꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯅꯣꯡꯃ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯀꯦꯅ ꯃꯣꯏ ꯀꯣꯂꯦꯖꯇ ꯆꯠꯂꯨꯏ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯁꯤꯒꯤ ꯀꯣꯂꯦꯖꯁꯤꯗ ꯇꯝꯕ ꯃꯥꯏꯕꯝ ꯃꯅꯤ ꯃꯩꯇꯩꯗꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯅꯤ ꯍꯥꯏꯕ ꯑꯣ ꯃꯥꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯕ ꯀꯩ ꯋꯥꯔꯤꯅꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯌꯥꯔꯦ ꯇꯣ ꯑꯩ ꯄꯨꯝꯅꯃꯛ ꯗꯥ ꯊꯥꯅꯤꯜꯗ ꯍꯥꯏꯈ꯭ꯔꯒꯦ ꯃꯉꯣꯟꯗ ꯇꯝꯅꯕ ꯑꯩꯗꯤ ꯒꯥꯃꯅꯤꯕꯨ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯏꯁꯤꯅ ꯌꯥꯗꯗꯣꯏꯅꯦ ꯊꯥꯖ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯁꯟ ꯂꯣꯏꯔꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯁꯅꯥꯎ ꯈꯔ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯑꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯟ ꯂꯣꯏꯔꯒ ꯁꯪꯒꯣꯝꯒ ꯊꯛꯑꯒ ꯍꯛꯆꯥꯡꯒ ꯊꯛꯑꯒꯦ ꯍꯥꯏꯔꯣ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯗ ꯊꯥꯖ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯁꯟ ꯈꯔ ꯂꯣꯏꯔꯒ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯗꯧꯅ ꯑꯐꯥꯎꯕ ꯑꯏꯕ ꯑꯃ ꯑꯣꯏꯗ ꯌꯥꯗꯕꯅꯤ
ꯃꯅꯤꯗꯧꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪꯁꯨ ꯈꯗꯥꯡ ꯈꯔ ꯂꯤꯡꯕ ꯇꯥꯔꯦ ꯑꯦ ꯈꯗꯥꯡ ꯋꯥꯗ ꯑꯩꯁꯨ ꯐꯖꯅ ꯂꯤꯡꯉꯤ ꯀꯩꯅꯣ ꯅꯪꯒꯤ ꯈꯨꯂꯤꯡꯗꯨꯒꯅꯦ ꯃꯥꯒꯤ ꯈꯨꯂꯤꯡꯗꯨꯒ ꯃꯥꯟꯅꯗꯦꯕ ꯃꯤꯗꯤ ꯀꯣꯛ ꯂꯩꯅ ꯂꯤꯡꯉꯛꯄꯅꯤ ꯑꯣ ꯅꯪ ꯌꯥꯝ ꯊꯥꯖꯗꯗꯤ ꯑꯩ ꯁꯩꯔꯦꯝ ꯊꯤꯔꯧꯔꯥ ꯊꯤꯔꯛꯎꯅꯦ ꯊꯤꯔꯧꯔꯣ ꯊꯤꯔꯛꯑꯣ ꯊꯤꯔꯛꯀꯦ ꯅꯣꯡꯅ ꯆꯨꯔꯤ ꯖꯝ ꯖꯝ ꯅꯣꯡꯅ ꯆꯨꯔꯤ ꯖꯝ ꯖꯝ ꯍꯪꯉꯣꯏꯅ ꯆꯣꯡꯉꯤ ꯐꯟ ꯐꯟ ꯍꯪꯉꯣꯏꯅ ꯆꯣꯡꯉꯤ ꯐꯟ ꯐꯟ ꯃꯃꯩꯗꯤ ꯑꯝꯇ ꯌꯥꯎꯗꯅ ꯌꯥꯎꯔꯝꯃꯤ ꯃꯃꯩꯁꯨ ꯄꯤꯛꯏꯀꯥꯟꯗ ꯉꯥꯁꯛ ꯑꯣꯏꯀꯥꯟꯗ ꯉꯥꯁꯛꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯦꯟꯈꯤ ꯃꯃꯩꯁꯨ ꯃꯊꯟꯇ ꯑꯗꯨꯒ ꯉꯥꯁꯛꯇꯣ ꯑꯣꯟꯈꯤ ꯍꯪꯉꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯣꯡꯉꯛꯏ ꯒꯣ 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 ꯅꯣꯡꯅ ꯆꯨꯔꯤ ꯖꯝ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ 마가 알로이 달래 호르몬이네. ꯍꯤꯡ ꯃꯉꯥꯅ ꯑꯩꯅ ꯇꯨꯝꯗꯒꯤ ꯈꯜꯂꯛꯏꯔꯤꯁꯦ. ꯑꯁꯤꯅꯕꯨ ꯑꯐꯥꯎꯕ ꯑꯏꯕ ꯑꯃ ꯑꯣꯏꯅꯤ ꯀꯥꯏꯅ. ꯍꯣꯏ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤꯅꯦ. ꯅꯪ ꯎꯟꯅ ꯈꯜꯂꯣ. ꯑꯩ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯊꯤꯜꯁꯦ ꯅꯉꯣꯟꯗ ꯁꯣꯏ ꯐꯥꯎꯔꯛꯀꯅꯤ. ꯁꯦ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯎ. ꯁꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ Animals Are Human written by ꯑꯩꯈꯣꯏ ꯃꯅꯤ. Hello? ito, kay Lera. Hello, nangi nungay pa om lady. Nobel do, America di ang pam na panari. Nungay takisapo. Masi agi address ta chik amalay. $20,000 gini. Adudi Indian rupee de kya tara? Aduti chorakna. 12 lakhs mo irani. Ado mania. Langlin nung na unay. Tadoy do yung kapin harami. Langlin na sukra ngang bikar mali. Tadoy gamda singdong na unay harakuni. Tadoy kiti maral krem dileramdre. Lali sinang oirami. Kaino tani nang haijibo? Kaino nang haido bo kaino? Ayum thole. Bujin nang khoidam dalo. Aina nong na haidoi wasing se. Ta so hoi te moi daning de. Thame. Thaniel. Kaidoroge. Nangna phone na ngangi meyam do kaino. Aidi manga chamanari. Nang na jinu sinari banu piji kanano. Aidi engineering tamde. Ingon do kana nungsibidoina. Nang khangim natro. Noi college tamina banu pima khangnei na thadoina haiside. Thadoina. Nang lande da. Aina thadoida kanna haijiru badagi. Mana nanga college chamthong lage en chatpada. Nanga nusina banu pidugane library da phambada ma ukhre. Adudagi ngasi phaw warudun leirabani. Thadoina khore thamlama thaja puno mangkhre. Thaniel. Ai ningjange. Numito aina college da yam lun tinaba marup thoibagi nangina tem to lawdi hadri wari di ado nungsi laina je wadi wani taw sengba phajana nareba yara nupi masamgi bo ai doge gedroge kaim khallunu da shagi do do mai khar sonjo wani mi de de dum khato kani geinu achumba da minamba haibadu asing nungsiba ani gi marakta kharamba sambalado marup thani lamadi Langlena lautopiki makhoi anigi mafamda singamnaroidaba lamana ama tonsinkre da thanil na haribu wafamda achumbani nang hayeng damani gi unadaba yadabani ko hayeng wari nung angadabne ahwa wari amda tahan biyawre ko Inaw buka jatoy no yam keramida. Tema ai akhoi Thaniel loigi college phokta chaluge na tawbani Satkadabani mi gi thamoi shon ba yade ko akhoi tema jidi ngai khone mani inen haibanu pido moi gi imung manung na arepa paw ma khangninge na kanna taksilai kari hai khisige tema adui wari do aroi sin ma pi gro hoi dai naw sidi
nupa thokadabani phare phare nangna chakane ba thabak to mai paklo Hoi Tema. ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯇ ꯔꯦꯗ ꯔꯣꯁ ꯑꯃꯐꯥꯎ ꯄꯤꯕꯤꯗꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯟꯗꯦ Hay, yongoi moida mukagi phaijom ama lehawine mapan chanbado phajagraba sana tombagi ama leibi sirain khalliba yai nei ma Kaidorzano ima masangam drazatlamya bunga kaidorge namunna sangamdrabo Ima. Ine oina haydo. Yare haigro. ha asingmagiro ima Ai munna khalla matungda. Waje hairpane. ima nungaire aduni dana ni pai dudia hai noisu tare dana ibungona yare ne nanga aiga nanega tawraga ne nupi haibudu chatlurasiko hai nane dane pholongta tawrukige mani nangbo kaidoruge sak somta sadre na sangamdrabro Kaishu tokdeda. Ngasidi chak chaning ma phawdraba. ado kharadi jasaludana hayeng waroidro nangbo Yani. Kaishu tawroi. Ado khoita chawdi chak charom natro. sadriye nanga saminane nangairiye Tema doctor ne irak pedak singdo changnai ni sari ko. hoi chak saraga sahalase ado chak cha thosila ko itei masak thangdo omage ima
이마! 로이래 로이래. 세, 아이 리시안다 셈비우바. 호이 셈게. 그다. ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯄꯗ ꯏꯟꯅꯅꯕ ꯍꯥꯏꯅ ꯋꯥꯡꯈꯩ ꯐꯤ ꯑꯁꯤꯡꯕꯗꯨꯗꯤ ꯏꯟꯗ꯭ꯔꯕꯣ 이마, 비도 ꯌꯥꯝ ꯐꯖꯃꯜꯂꯦ ꯏꯀꯥꯏꯔꯦ. ꯑꯩ ꯍꯥꯟꯅꯩꯁꯤ ꯑꯗꯨꯝ ꯏꯜꯂꯒꯦ ꯇꯧꯕ. ꯍꯩ ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯥꯁꯤ ꯅꯨꯡꯁꯥꯅꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯏꯃꯥ. ꯃꯥꯏ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯍꯧꯕꯅꯦ. 이놈아, 그이노 너희보 지 볼로이드리보. ꯍꯩꯃ ꯂꯥꯛꯑꯣ ꯆꯪꯉꯣ 이내, ꯆꯪꯉꯛꯑꯣ. ꯁꯤ ꯐꯝꯁꯤꯜꯂꯛꯑꯣ. ꯑꯩꯁꯨꯅꯦ ꯍꯣꯕꯦ ꯀꯩꯊꯦꯜꯗꯒꯤ ꯁꯤꯃꯨꯛ ꯂꯩꯔꯨꯔꯤꯃꯤꯅꯦ 누피 매움다기 폰 떨어빠나 캉랑 암드러버님이. 모이디네, 아코이 마니제 밤자버나 로르자네. 아 이bun거 아강칭제 마복 라마바니 해 카이엔 잘라모 자실라오 이마 그럼따 항제게봐 이름시부 라이터머니게 용 오이비라브라 많이 이bun거 이bun거 어디 까리 타박기야 이마 루홍부 인바이테이션 카운트 피게 락보네 아, 야니. 솜 덱대 링크비로. 호이 야니 마니, 낭 마루 엄마 라이에. 낭 다 톨로. 아드디 이bun거 낭 마룩과 와리 와타이 사람 먹고 호이마 이마 호이네 타박 아루바 맞았다 봐야 돼 아무튼 쌀루기겠고 파니 이마 로야 제님스 찾아놓는 레이저브네 다도이기 좀 어렵네 ꯑꯩ ꯈꯪꯖꯩ ꯂꯦꯡꯁꯤꯟꯕꯤꯌꯨ ꯑꯩ ꯁꯪꯒꯣꯝ ꯁꯦꯝꯖꯔꯛꯀꯦ 야니를 셈비르노 ꯑꯩ ꯁꯣꯝꯗ ꯁꯨꯝ ꯋꯥꯝꯇ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ 이내, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯀꯔꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ. ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ. ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ. ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯀꯥꯟꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ. ꯑꯗꯣ ꯑꯗꯥ ꯈꯪꯗꯦꯍꯦ ꯑꯉꯥꯡꯖꯥ ꯑꯩꯗꯤꯅꯦ ꯂꯨꯍꯣꯡꯕꯁꯦ ꯄꯤꯛꯁꯟꯕꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯥꯎꯅ ꯍꯣꯡꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯆꯣꯞꯄ ꯌꯥꯄꯣꯠ ꯅꯠꯇꯦ ꯑꯉꯥꯡꯗꯨꯒꯤꯁꯨ ꯃꯥꯏ ꯆꯣꯞꯄ ꯌꯥꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤꯁꯨ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯁꯣꯝꯅꯗꯤ ꯁꯣꯏꯗꯅ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯅꯁꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯎꯅꯅꯤ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯅꯪꯉꯣꯟꯗꯁꯨ ꯑꯩ ꯋꯥ ꯑꯃ ꯆꯝꯊꯣꯛꯅꯤꯡ ꯇꯧꯕꯅꯦ ꯑꯩ ꯀꯩꯝꯇ ꯈꯟꯕ ꯂꯩꯇꯦꯗ ꯁꯔ ꯊꯥꯗꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯗꯨꯅ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯅꯤ ꯂꯥꯡꯂꯦꯟ ꯅꯕꯥꯅꯤꯒꯤꯅꯤ ꯍꯣꯏ ꯁꯔ ꯑꯗꯣ ꯅꯪꯗꯤ ꯂꯥꯡꯂꯦꯟꯅ ꯔꯦꯗ ꯔꯣꯁ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ ꯅꯪꯅ ꯉꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯇꯣ ꯑꯗꯨꯗ ꯄꯤꯕꯤꯌꯨꯁꯦ ꯌꯥꯔꯅꯤꯌꯦ ꯁꯦ ꯂꯧꯁꯤꯜꯂꯨꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨ 다머니! 다도이! 그나마 hꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯍꯥꯛꯅꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯥꯇꯨꯅ ꯊꯝꯂꯤꯕ ꯃꯤꯁꯛꯇꯣ ꯉꯁꯤꯁꯨ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯦꯗ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯒꯦ ꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ
ꯊꯥꯗꯣꯏꯅ ꯁꯣꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯔꯨꯕꯗꯒꯤ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ ꯁꯣꯝꯅ ꯌꯥꯔꯒꯗꯤ ꯊꯥꯗꯣꯏꯕ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯅꯤ ꯌꯥꯔꯒꯗꯤ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯂꯥꯛꯄꯤꯌꯨꯀꯣ हेलो हाँ होय बेमा मोय गेट से फजद्रा निंथौगी गेट का सब माने फजबनी नमा सेन क्या पाइक रजानी आ अइने छेमबबु सोयेब्रो माने माने हाय लाओ कई दोरगे थेंगे इमा युमदमता यौरगुसे कई दोरगे बा मी मांगोन कारम दाइची दबु कइनोनी वासे हम लुदौरी युम चला खना द यारोइदौरी थादोय इमरजेंसी खरा पुखले नंग रूम नंबर 4 डिलक्स तम तो चलो सीरियस केस ने जनरल वाता बेट चंदबे शिफ्ट तोरकपने नंग अदुम येंगरोदा आई ngasi hacchang se kya nuaite mi emergency ni nang sataba yaroi aina general water chakadamne phare nang chalo ko ai chalage सादगी हेन तमथीब सादे अयोरमे नंगी नुंगद लैरिबा थमोइगी फजरबा मसकसे अइना हाना खंगलमलबदि अइना गसि नंगलिबा इकाइबसे नंगलमदबसु याय नंगोंद याम लानख्रे है वो हाइसी नतना अतोपा वाही हाइनिंगाई लेते आई याम ला नंदेगी पुमनमकने नंदेगी मिस्टर खदांगने Nungay tagi sapo
ꯑꯩ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯕꯤꯔꯝꯕ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯜꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯗꯨ ꯂꯣꯏꯈꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯈꯤ ꯏꯃꯥꯅ ꯄꯥꯕꯨꯡꯒꯤ ꯃꯀꯥꯗ ꯍꯤꯡꯖꯔꯝꯕ ꯇꯦꯜꯂꯕ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯁꯦ ꯏꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯤꯗꯁꯨ ꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯊꯧꯕꯨꯝ ꯇꯔꯥꯅ ꯀꯣꯟꯗꯨꯅ ꯇꯥꯏꯕꯪ ꯈꯣꯡꯗ ꯍꯟꯕꯤꯔꯝꯂꯒ ꯄꯥꯕꯨꯡꯒ ꯑꯩꯒꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯏꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯎꯖꯕ ꯐꯪꯖꯍꯧꯗꯦ 이sim 탁세. ngasi pabungga loinaduna Indiagi tongan-tonganba college university singda interaction lecture na chingba tawo chatlibasida imado yauksaramati yam nungaini pabungna su imado asigumba siyam pamjarame hai ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯤꯛꯂꯥꯅ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯄ꯭ꯔꯣꯖꯦꯛ ꯃꯤꯁꯇꯔ ꯈꯗꯥꯡ ꯑꯦꯟ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯣꯐ ꯃꯥꯏꯕꯝ ꯃꯅꯤ ꯃꯩꯇꯩꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛ mayambusu aina thagachari ꯄꯥꯕꯨꯡꯅ ꯍꯟꯇꯛ ꯁꯤꯂꯣꯡꯗ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄꯁꯤꯗ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯃꯐꯝꯁꯤ ꯎꯔꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯏꯪꯉꯦ ꯐꯖꯩ ꯏꯆꯥꯒ ꯎꯅꯕꯗꯒꯤ ꯃꯐꯝꯁꯤꯗ ꯄꯨꯟꯁꯤꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯦ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯤꯛꯂꯥ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯁꯣꯝꯅ ꯄꯥꯕꯨꯡꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯕꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯃꯒꯨꯜꯁꯤ ꯀꯔꯤ madi aigi pumnamakni aigi Mr. Khadang Chendava yaroi, punsi lamjen lapadi yaroi, pukningi areba leikrava su. Sudava yaroi, punsi sintha pangava yaroi, pukningi areba leikrava su. Majigan ota, soikiva pumfama gitado lori baka, hokiva punsi konjaki, tango leta. Nai belan theng kaya oi rak lani thona bun sigi nong leya kan ba kaya na dem sing na khi ni tang tak nai belan theng kaya oi rak lani thona bun sigi nong leya kan ba kaya na inam tak na ang ki ni sigi chai
thaki safu kalak ichen ting bangam bage akan bakanana lukai thaki safu kalak ichen ting bangam bage akan bakanana